Anemba self-esteem leiba executive naha ama pham awangba ama kare. Adubu anoba thabak adubu office ki launchet aduda masadu susinaba ngamjadri. Magi office ki thongda kanagumba ama sanglakke haiduna kokok thilai. Midu sanghanle. Masi asauba amasung thabak yamna sinba mini haibadu udnabagidamag magi phone du baikhati. Midu ngahalaga executive duna phone tawduna asumna lei. Mag nomduna amasung ngaiduna thoidokpa aruba khudongchadaba thoina leite. Thabak khudimak aina soidanaba hotnaba ngammi. Minute khara adumna ngangnuraga phone du thamlaga changliba miduda kari thabakki lakpano haiduna hangi. Nupaduna khumlai, "Sir, aina lakjaribasi adongi phone du mari samjanaba laksabani haina hairei." Wari sini piriba pautaksi karino. Kaidobagi aikhoina tawsinnagadoribano. Aikhoina mingonda uninglibasi karino. Aikhoina kari thabak pangthokningi, uiningi, kari darkargi aikhoina minamba wa ngangadoribano. Namthak tawdoino. Seranana asauba maru oiba mi sajaningbagi wakhal kaidona polaklibano. Wakhal leitadaba amasung anemba self-esteem leibadagi masiguma makhalgi wangang sajatsi lai. Kaidobagi tawsinnadoino. Aikhoina tawriba natraga tawdaba amasung pamba natraga pamdaba posasingdu uraga aikhoigi lamchat sajatsi mi atopana khangba ngammi. Makhagi singsina aikhoisi karamba mitano haibada ulli. Ahanbada aikhoina pambadu tinariba miyosing natraga tinaningduna tinadaba misak adu yenglaga. Anisubada aikhoina atopada karamba sajatli maruoina aikhoidagi makha thongba ahalaman amasung ason anasingbu karamna loine haibadu yenglaga. Ahumsubada aikhoina pamsana pawa lyricsing pamsana taganba isai amasung yenganba motifsing adudani. Aikhoina haiganba amasung taraga nokanba phagi makhalsing. Aikhoina tawthokhiba thabak khudimakna aikhoida yaujaba gun kharadi hekta uthoi. Aduna aikhoi karigi tawsinadoino. Karigumba mi amana mana pukingda thajajariba wakhal adu ngakna hingba taraba. Migi awa nungai masak khangbiba amasung punna suminaningbagi wakhal leiraba. Adu oirabadi mahakna tawriba thabaktuda mi ataibusu singsinba ithil piba ngamgani haina aina thajai. Adugumba miyoi adudi masana masabu mamal yamna yamba mini haina khanjabada matik chare. Aikhoina oiriba phibamdu asini haiba pukningda itomta khanjaba adubu isagi maong isana khangjaba kawi. Isagi asengba saktamduni aikhoi isana ujaribasi. Aikhoigi pukning nungaina leiba matamda prithvi pumnamak phajana ui. Santhok pothok hengalai amasung mi ataiga leinaba mari hanadagi hena yamna phagalai. Pukning nungaitragana madugi onatainaba thaong lai. Awangba self-esteem leibasu masada napal kabani haina lawba yade. Kanagumba amana mapukning laisang tana ingna tapna leiba ngamdrabadi mi ataiga nungsinana saunadana leiba ngamde. Aikhoina yamna lairaba oiraga mingonda pot piba ngamdabagumna self-esteem gi darkar oiba posaksingdu aikhoi isada yaudrabadi madu aikhoina mi ataida phanghanba ngamde. Ahanba oina tawgadabasi aikhoida leiriba aphafatagi gunsi thamoi sengna masak khangdupa tai amasung madubu maong tana lehanba tai. Aeroplane manungda phawba soidanabagi tawgadaba thabaksing khanghalli. Madudi nangi nasagi hana tawbidringaida nangi upsingadaba glass marks adu hana nasagi taw haina. Masi masagi khagtangi khanbo wafam nate. Mi amabu thangatpigi khalabadi nahaki pangal hana kanbatai. Amasung atopabu pukning wakhal pigi khalabadi nahaki akanba asetpa pukning wakhal leibatai. Anemba self-esteem poklakpham. Aikhoina hek polakhiba numitudagi afaba natraga phattaba self-esteem si leiba haure. Ingba saba nungaitaba asina singba pot kya aikhoi isada phaurakle. Amasung madubu atai masak kayana amuk hena kansina khanghalli.
ꯐꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯏꯁꯥ ꯏꯊꯟꯇ ꯉꯥꯡꯖꯕ ꯇꯧꯒꯦ ꯅꯤꯡꯅꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯈꯜ ꯈꯜꯂꯨꯕ ꯇꯧꯗꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯏꯁꯥꯗ ꯄꯤꯔꯤꯕ ꯑꯁꯤꯒꯨꯝꯕ ꯉꯥꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯗꯨ ꯅꯦꯒꯦꯇꯤꯚ ꯁꯦꯜꯐ ꯇꯣꯛ ꯀꯧꯏ꯫ ꯑꯩ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯤ, ꯑꯩ ꯑꯦꯛ ꯍꯩꯇꯦ, ꯑꯩ ꯁꯥꯟꯅꯔꯣꯏ ꯑꯣꯏꯕ ꯉꯝꯖꯗꯦ, ꯑꯩ ꯄꯦꯜꯂꯦ, ꯈꯤꯔꯦ, ꯋꯥꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯖꯔꯤꯕ ꯐꯠꯇꯕ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯁꯣꯟꯊꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕ ꯊꯨꯅ ꯄꯣꯛꯂꯛꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯥꯖꯠ ꯃꯑꯣꯡ ꯃꯇꯧꯁꯨ ꯃꯗꯨꯒ ꯏꯔꯣꯏꯅꯅ ꯍꯣꯡꯂꯛꯏ꯫ ꯃꯃꯩꯊꯪꯗ ꯃꯗꯨ ꯁꯣꯏꯗꯅ ꯊꯕꯛ ꯑꯣꯏꯅ ꯊꯣꯛꯀꯗꯕ ꯃꯥꯏꯕꯤ ꯂꯩꯐꯥꯎꯒꯨꯝ ꯑꯣꯏꯔꯛꯏ꯫ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯤꯕꯝ, ꯂꯩꯐꯝ ꯃꯐꯝ, ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯗ ꯄꯤꯕ ꯌꯥꯕ ꯈꯨꯗꯣꯜꯄꯣꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯄꯣꯠꯁꯛꯇꯤ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯇꯥꯛꯄꯗꯨꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯀꯧꯕ ꯎꯄꯥꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛꯇꯤ ꯎꯒꯤ ꯃꯔꯥ ꯑꯗꯨꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯑꯃꯁꯨꯡ ꯅꯣꯂꯨꯛꯄ ꯕꯦꯚꯥꯔꯗꯨ ꯎꯕꯗ ꯃꯥꯒꯤ ꯑꯣꯖꯥꯅ ꯃꯉꯣꯟꯗ ꯍꯪꯏ, ꯅꯪꯅ ꯑꯁꯨꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯔꯤꯕ ꯑꯃꯁꯨꯡ ꯕꯦꯚꯥꯔ ꯈꯪꯂꯤꯕꯁꯤ ꯀꯅꯥꯅ ꯇꯝꯕꯤꯕꯅꯣ? ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯀꯅꯥꯅꯁꯨ ꯇꯝꯕꯤꯗꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯑꯁꯨꯝꯅ ꯇꯧꯅꯩ꯫ ꯆꯌꯣꯛ ꯅꯥꯎꯌꯣꯛꯄ ꯁꯪꯅꯥꯏꯔꯕ ꯁꯣꯀ꯭ꯔꯦꯠꯁꯅ ꯍꯥꯏꯔꯝꯃꯤ, ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯄꯩꯁꯤꯟꯅꯕꯗꯤ ꯑꯋꯥꯕ ꯈꯪꯗꯕ ꯃꯈꯩ ꯁꯨꯕ ꯉꯝꯕ ꯊꯕꯛꯇꯨ ꯁꯨꯗꯨꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯀꯥꯏꯅꯊꯪꯗ ꯁꯤꯟꯅꯔꯝꯒꯗꯕ ꯅꯆꯥꯁꯤꯡꯗꯨ ꯁꯦꯝꯅꯕꯒꯤ ꯊꯕꯛꯇꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤ ꯑꯐꯕ ꯃꯤ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯃꯇꯝꯗꯤ ꯑꯩꯈꯣꯏꯅ ꯁꯔꯨꯛ 2 ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯇꯥꯏ, ꯑꯗꯨꯒ ꯆꯥꯗꯤꯡꯗꯤ ꯇꯪꯈꯥꯏ ꯑꯃꯇꯪ ꯇꯧꯕ ꯇꯥꯏ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯍꯩ ꯇꯝꯁꯤꯟꯕꯗꯤ, ꯈꯪꯅꯕ ꯍꯣꯠꯅꯕꯗꯤ ꯊꯣꯏꯅ ꯑꯋꯥꯕ ꯊꯕꯛ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯒ ꯄꯪꯕꯗꯤ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯋꯥꯡꯕ ꯁꯦꯜꯐ ꯏꯁꯇꯤꯝ ꯂꯩꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ ꯋꯥꯈꯜ, ꯊꯥꯖꯕꯁꯤꯡ ꯑꯃꯁꯨꯡ ꯒꯨꯟꯁꯤꯡ ꯇꯥꯛꯄꯤꯗꯨꯅ ꯃꯈꯣꯏꯗ ꯀꯟꯐꯤꯗꯦꯟꯁ ꯑꯃꯁꯨꯡ ꯑꯋꯥꯡꯕ ꯁꯦꯜꯐ ꯏꯁꯇꯤꯝ ꯄꯣꯛꯍꯜꯂꯤ꯫ ꯑꯅꯦꯝꯕ ꯁꯦꯜꯐ ꯏꯁꯇꯤꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯠꯂꯤ꯫ ꯊꯃꯣꯏ ꯁꯦꯡꯕ ꯃꯃꯥ ꯃꯄꯥ ꯐꯪꯖꯕꯁꯤꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛꯅꯤ꯫ ꯑꯔꯥꯟꯕ ꯐꯠꯇꯕ ꯁꯦꯟꯗꯣꯜ ꯂꯝꯕꯤꯗ ꯆꯪꯕ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯍꯧꯔꯛꯀꯗꯕ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯇꯝꯂꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯥꯊꯤꯅ ꯐꯠꯇ꯭ꯔꯕ ꯈꯨꯗꯝ ꯑꯃ ꯎꯠꯄꯤꯔꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯃꯇꯧ ꯇꯝꯖꯐꯝ ꯑꯣꯏꯕ ꯑꯐꯕ ꯃꯤꯁꯛ ꯅꯠꯇ꯭ꯔꯒ ꯒꯨꯔꯨ ꯀꯧꯕ ꯌꯥꯕ ꯃꯤꯁꯛꯇꯤ ꯃꯃꯥ ꯃꯄꯥ, ꯃꯔꯤ ꯃꯇꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯕꯨꯗꯤ ꯌꯥꯝꯅ ꯋꯥꯡꯅ ꯕꯦꯚꯥꯔ ꯇꯧꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯩꯗꯝ ꯈꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡꯁꯤꯡꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ, ꯃꯆꯤꯟ ꯃꯋꯥ ꯆꯠꯄ ꯑꯍꯜꯂꯣꯟꯁꯤꯡꯒꯤ ꯃꯇꯧ ꯇꯝꯖꯅꯕ ꯃꯨꯟꯅ ꯌꯦꯡꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯐꯥꯎ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯃꯁꯨꯡ ꯃꯦꯅꯦꯖꯔꯁꯤꯡꯒꯤ ꯃꯇꯧ ꯇꯝꯖꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯃꯤꯠ ꯃꯆꯥ ꯀꯌꯥꯅꯤ ꯅꯉꯣꯟ ꯇꯝꯅ ꯌꯦꯡꯖꯔꯤꯕ, ꯑꯗꯨꯒ ꯌꯦꯡꯖꯔꯤ ꯃꯈꯣꯏꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ ꯅꯥꯀꯣꯡ ꯃꯆꯥ ꯀꯌꯥꯅ ꯈꯨꯗꯛꯇ ꯂꯧꯁꯤꯟꯅꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯖꯔꯒ꯫ ꯑꯄꯤꯛꯄ ꯈꯨꯠ ꯃꯆꯥ ꯀꯌꯥꯁꯨ ꯉꯥꯏꯖꯔꯤ ꯈꯧꯔꯥꯡꯅ, ꯃꯇꯧ ꯇꯝꯖꯒꯗꯕꯅꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ, ꯑꯗꯨꯒ ꯑꯄꯤꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯪ ꯃꯪꯖꯔꯤ, ꯀꯩꯗꯧꯉꯩ ꯅꯍꯥꯛꯀꯨꯝ ꯃꯥꯁꯨ ꯑꯣꯏꯔꯛꯀꯗꯕ ꯍꯥꯏꯅ꯫ ꯑꯄꯤꯛꯄ ꯑꯉꯥꯡꯗꯨꯒꯤ ꯂꯥꯠꯆꯔꯤꯕ ꯃꯨꯔꯇꯤ ꯅꯍꯥꯛ, ꯑꯁꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯊꯣꯏꯕꯅꯤ ꯅꯍꯥꯛ ꯃꯥꯒꯤ ꯃꯐꯝꯗ꯫ ꯅꯍꯥꯛꯀꯤ ꯃꯇꯥꯡꯗ ꯅꯋꯥ ꯄꯨꯛꯅꯤꯡꯅ ꯈꯟꯗꯨꯅ ꯌꯦꯡꯖꯕꯗ ꯂꯩꯇꯦ ꯁꯤꯡꯅꯕ, ꯊꯥꯖꯗꯕ ꯑꯃꯠꯇ ꯅꯍꯥꯛꯀꯤ ꯅꯐꯝꯗ꯫ ꯊꯥꯖꯩ ꯃꯥꯅ ꯅꯍꯥꯛꯄꯨ ꯃꯄꯨꯛꯅꯤꯡ ꯂꯨꯝꯅ, ꯅꯍꯥꯛꯅ ꯍꯥꯏꯕ ꯇꯧꯊꯣꯛꯂꯛꯄ ꯄꯨꯝꯕ ꯌꯥꯖꯩ ꯃꯍꯥꯛꯅ꯫ ꯉꯥꯡꯕ ꯋꯥꯉꯥꯡ ꯇꯧꯕ ꯊꯕꯛ ꯄꯨꯝꯕꯗ ꯅꯍꯥꯛꯀꯨꯝ ꯇꯧꯒꯅꯤ ꯃꯥꯁꯨ, ꯅꯇꯧ ꯇꯝꯅ ꯅꯪꯒꯨꯝ ꯑꯍꯜ ꯑꯣꯏꯔꯛꯂꯕꯗ꯫ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯤ ꯅꯪꯕꯨ ꯑꯄꯤꯛꯄ ꯅꯆꯥ ꯑꯃꯅ, ꯈꯟꯖꯕ ꯃꯥꯗꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡ ꯍꯥꯏꯅ꯫ ꯃꯤꯠꯌꯦꯡ ꯊꯝꯖꯩ ꯃꯥꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯉꯣꯟꯗ, ꯌꯦꯡꯗꯨꯅꯇ ꯂꯩꯖꯕꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ナꯏꯗꯅ꯫ ꯇꯝꯖꯐꯝ ꯐꯖꯕ ꯄꯔꯥ ꯑꯣꯏꯔꯤꯕꯅꯤ ꯅꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯋꯥꯉꯥꯡ ꯑꯃꯁꯨꯡ ꯁꯥꯖꯠꯅ꯫ ꯄꯤꯛꯂꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯐꯝꯗꯗꯤ ꯑꯣꯏꯔꯛꯀꯗꯕ ꯃꯍꯥꯛꯁꯨ ꯑꯍꯜ ꯅꯪꯒꯨꯝꯅ ꯅꯣꯡꯃ꯫ ꯑꯉꯥꯡꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕ ꯂꯝ ꯍꯦꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯗꯒꯤꯅꯣ? ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯀꯥꯟꯅꯕꯁꯤ ꯁꯦꯜꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯈꯪꯍꯟꯕ ꯇꯝꯕꯤꯌꯨ ꯑꯉꯥꯡꯗ, ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯂꯤꯆꯠ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯀꯅꯤ꯫ ꯂꯦꯡꯗꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯀꯩꯗꯧꯉꯩꯗ ꯇꯝꯕꯤꯔꯨꯅꯨ ꯃꯥꯕꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ
ꯊꯦꯡꯅꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯌꯣꯛꯅꯕ ꯉꯝꯗꯗꯨꯅ ꯇꯨꯊꯔꯛꯀꯅꯤ꯫ ꯊꯕꯛ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯗ ꯒꯨꯟ ꯃꯌꯥꯝ ꯑꯃ ꯆꯪꯗꯦ ꯍꯥꯏꯅ ꯑꯉꯥꯡꯗꯨꯗ ꯊꯥꯖꯕ ꯇꯝꯕꯤꯌꯨ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯇꯝꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯐꯣꯏꯕꯅꯤ ꯈꯪꯗꯦ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯔꯛꯀꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡꯗꯨꯗ ꯄꯤꯌꯨ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯛꯂꯒ ꯑꯁꯨꯝꯅ ꯈꯟꯒꯅꯤ ꯃꯗꯨꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯍꯤꯡꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ, ꯑꯃꯁꯨꯡ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯌꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯜꯂꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯃꯥꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯀꯥꯝꯄꯦꯠꯀꯨꯝꯕ ꯉꯥꯡꯕ ꯍꯩꯔꯛꯄꯗ ꯍꯔꯥꯎꯗꯨꯅ ꯅꯣꯛꯄꯤꯌꯨ꯫ ꯃꯗꯨꯅ ꯃꯍꯥꯛꯁꯤ ꯍꯩꯔꯦ ꯁꯤꯡꯂꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯍꯟꯒꯅꯤ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠꯀꯤ ꯄꯔꯥ ꯑꯃꯠꯇ ꯑꯉꯥꯡꯗ ꯇꯝꯕꯤꯔꯨꯅꯨ꯫ ꯃꯥꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯎ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯊꯕꯛ ꯇꯧꯍꯟꯈꯣ꯫ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯃꯥꯅ ꯑꯄꯥꯝꯕ ꯊꯕꯛ ꯈꯜꯍꯜꯂꯨ꯫ ꯄꯥꯝꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐ ꯐꯠꯇ ꯃꯍꯩ ꯐꯪꯒꯅꯤ ꯍꯥꯏꯅ ꯂꯧꯁꯤꯡꯗꯤ ꯄꯤꯔꯨꯅꯨ꯫ ꯃꯥꯅ ꯑꯔꯥꯟꯕ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯂꯥꯜꯂꯦ ꯐꯠꯇꯦ ꯍꯥꯏꯔꯨꯅꯨ꯫ ꯃꯗꯨꯝ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯃꯑꯣꯡ ꯑꯃꯗ ꯂꯩꯈꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯈꯜ ꯈꯨꯈꯟꯗꯨꯅ ꯑꯁꯨꯝ ꯃꯔꯥ ꯇꯥꯁꯟꯈꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯄꯗ ꯁꯃꯥꯖꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯦ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯛꯀꯅꯤ꯫ ꯂꯥꯏꯔꯤꯛ, ꯈꯣꯡꯎꯞ, ꯃꯐꯤ ꯃꯔꯣꯜ ꯑꯃꯁꯨꯡ ꯑꯇꯩ ꯃꯄꯣꯠ ꯃꯆꯩ ꯃꯍꯥꯛꯅ ꯃꯐꯝ ꯈꯪꯗꯅ ꯆꯥꯏꯊꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯗꯨ ꯅꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯂꯧꯁꯤꯟꯕꯤꯌꯨ, ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯃꯥꯅ ꯇꯧꯖꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯅꯈꯣꯏꯅ ꯂꯣꯏꯅ ꯇꯧꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯗꯥꯏꯇ ꯃꯤꯉꯣꯟꯗ ꯁꯤꯟꯅꯕꯒꯤ ꯄꯔꯥ ꯑꯃ ꯐꯥꯔꯕꯅꯤ꯫ ꯃꯥꯅ ꯄꯥꯅꯤꯡꯕ, ꯌꯦꯡꯅꯤꯡꯕ, ꯇꯥꯅꯤꯡꯕ ꯄꯣꯠ ꯈꯨꯗꯤꯡ ꯇꯧꯍꯜꯂꯨ꯫ ꯃꯥꯒꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯒꯅꯤ ꯍꯥꯏꯕꯗꯨꯗꯪ ꯈꯜꯂꯨ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗꯨꯅ ꯐꯠꯇꯕ ꯄꯣꯠꯅ ꯄꯤꯛ ꯊꯟꯅ ꯄꯤꯖꯧ꯫ ꯃꯥꯒ ꯇꯤꯟꯅꯕ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯅꯕ, ꯌꯥꯕꯤꯅꯕ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯍꯜꯂꯨ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯇꯣꯏꯅ ꯈꯟꯅꯧ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯌꯨꯝꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯕꯗꯁꯨ ꯃꯍꯥꯛ ꯊꯣꯏꯅ ꯉꯛꯂꯣꯏ, ꯅꯥꯆꯨꯡꯂꯣꯏ꯫ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯨ ꯑꯈꯥꯛꯄ ꯂꯩꯇꯅ ꯄꯤꯌꯨ꯫ ꯁꯦꯜ ꯂꯤꯛꯁꯤꯟꯕ, ꯄꯥꯝꯃꯨꯕ ꯇꯝꯕꯤꯔꯨꯅꯨ꯫ ꯅꯪꯅ ꯂꯩꯇꯕꯒꯤ, ಲಾಯರಬಗಿ ವಾರಿದುದಿ ಮಾಬುದಿ ಖಂಗಂದಬ ಸೋಯ್ದನಮಕ್ಕಿ ಹೊನೌ ಮಾಗಿ ಪುಕ್ನಿಂಗೆ ಅಪಾಂಬ ಹಾಯಿರಬದಿ ಚಾನಿಂಗ್ಬ ಥಕ್ನಿಂಗ್ಬ ಅಮಸುಂಗ್ ನುಂಗಾಯಿಬ ಪೊಟ್ ಕಯಾ ಮಾನ ಪಾಮ್ಲಕ್ಪದ ಖುದಕ್ತ ಫಂಗಂದುನ ನುಂಗಾಯಿಹಲ್ಲೋ ಮನಿಂಗ್ ಥೊಂಗಹಲ್ಲೋ ಮಧು ಫಂಗ್ಲಕ್ತಬ ಮತಮದ ಮಹಾಕ್ ತೌಫಂ ಖಂಗ್ಲೋಯ್ ನಿಂಗ್ಬ ಕೈರಕ್ಕನಿ ಲೈಕಾಯಿಗೆ ಮೀಗ ನತ್ರಗ ಮಾಗಿ ಓಜಾಗ ಯಾನರಕ್ತಬ ಮತಮದ ನಸಾಗಿ ಮಿಸಂಗ್ ಚಂಗು ಮಖೋಯ್ ನಂಗ್ಬು ನುಂಗ್ಸಿದದುನ ಕಲಕ್ತುನ ತೌರಿಬನಿ ಹಾಯೋ ಮಹಾಕ್ನ ತಸೆಂಗ್ನ ಅವಾಬ ಖುದೋಂಚಾದಬ ಫಿಬಮ್ದ ತಾರಕ್ಲಬ ಮತಮದ ಅಸುಮ್ನ ನಥಂದ ತಾಯ್ನದುನ ಲೈಜೌ ಐಸು ಹೊಟ್ನಬ ಯಾಬು ಹೊಟ್ನರಿಬನಿ ಅದುಬು ಮಾಬು ಅಫಬ ಓಯ್ಹನ್ಬ ngamdre ವಾರ್ ವಾತೆಂ ಸೆಲಬದಿ ꯃꯤꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯅꯆꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯐꯨꯕ ꯆꯩꯕ ꯇꯧꯔꯨꯒꯅꯨ ꯅꯆꯥꯗ ꯃꯅꯤꯡꯇꯝꯕ ꯍꯦꯟꯅ ꯄꯤꯅꯅꯕ ꯃꯈꯣꯏꯅ ꯃꯃꯥ ꯃꯄꯥꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯁꯤꯜꯍꯜꯂꯨ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯑꯣꯡꯗꯨꯗꯒꯤ ꯑꯉꯥꯡꯅ ꯄꯔꯥ ꯇꯝꯂꯛꯏ ꯍꯨꯂꯥꯟꯒꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯛꯂꯒ ꯍꯨꯂꯥꯟꯕ ꯍꯩꯔꯛꯏ ꯑꯉꯥꯡꯅ ꯊꯥꯒꯠ ꯋꯥꯍꯩ ꯉꯥꯛꯇ ꯇꯥꯍꯜꯂꯒ ꯑꯉꯥꯡꯅ ꯇꯝꯂꯛꯏ ꯃꯤꯕꯨ ꯊꯥꯒꯠꯄ ꯂꯩꯔꯕꯗꯤ ꯑꯉꯥꯡꯅ ꯐꯨꯅ ꯆꯩꯅꯕ ꯃꯔꯛꯇ ꯃꯥꯁꯨ ꯍꯩꯔꯛꯏ ꯐꯨꯅꯕ ꯈꯪ ꯍꯩꯕꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯒꯅ ꯑꯣꯏꯔꯛꯏ ꯑꯉꯥꯡꯗꯨ ꯉꯥꯏꯉꯝꯗꯕ ꯇꯧꯗꯕ ꯆꯩꯕꯤ ꯅꯣꯛꯅꯕꯤꯕ ꯉꯥꯛꯇ ꯇꯧꯔꯕꯗꯤ ꯑꯣꯏꯔꯛꯏ ꯃꯥꯁꯨ ꯏꯀꯥꯏ ꯊꯤꯒꯟꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅ ꯃꯔꯨ ꯑꯣꯏꯍꯜꯂꯕ ꯑꯉꯥꯡꯗꯨ ꯑꯣꯏ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯕ ꯏꯀꯥꯏꯕ ꯅꯪꯗꯨꯅꯇ ꯂꯩꯍꯜꯂꯕ ꯈꯜꯂꯛꯏ ꯃꯁꯥꯗꯨ ꯂꯪꯖꯔꯕ ꯃꯤ ꯑꯣꯏꯅ ꯃꯥꯅ ꯇꯧꯖꯕ ꯄꯨꯝꯕ ꯌꯥꯕꯤꯔꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯥꯝꯖꯔꯛꯏ ꯑꯉꯥꯡꯅ ꯐꯪꯍꯟꯗ꯭ꯔꯕ ꯑꯉꯥꯡꯗ ꯑꯔꯥꯟꯕ ꯁꯥꯖꯠ ꯈꯪꯂꯛꯏ ꯃꯥꯅ ꯑꯆꯨꯝꯕꯒꯤ ꯃꯁꯛ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯈꯪꯍꯟꯗꯅ ꯌꯣꯛꯂꯕ ꯂꯩꯔꯛꯏ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯋꯥꯈꯜ ꯑꯉꯥꯡꯗ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯅ ꯆꯥꯎꯔꯛꯂꯕ ꯑꯉꯥꯡꯗꯨ ꯃꯥꯂꯦꯝꯁꯤꯗ ꯅꯨꯡꯁꯤꯕ ꯐꯪꯅꯅꯕ ꯁꯤꯟꯗꯝꯂꯛꯏ ꯑꯉꯥꯡꯁꯤꯡꯅ ꯐꯪꯖꯔꯛꯈꯤꯕ ꯄꯣꯠꯁꯤꯡꯗꯨ ꯃꯈꯣꯏꯅ ꯁꯃꯥꯖꯇ ꯑꯃꯨꯛ ꯄꯤꯔꯛꯏ